ꯍꯧꯈꯤꯕ ꯊꯥꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯤꯈꯠꯂꯛꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯒꯕꯔꯅꯔꯒꯤ ꯑꯄꯤꯜ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗ ꯋꯥꯍꯪ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯇꯝꯄꯥꯛꯇ ꯂꯩꯕ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯈꯣꯝꯒꯠꯄꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ꯫ ꯄꯤꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯂꯣꯠꯅꯕꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯧꯈꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯧꯈꯠꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯤꯅ ꯄꯥꯛ ꯍꯦꯛ ꯆꯪꯕ ꯉꯝꯅꯗ꯭ꯔꯕ ꯁꯨꯛꯈ꯭ꯔꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯗꯨꯗꯗꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ ꯍꯥꯏꯕꯗꯨ ꯉꯝꯂꯣꯏ꯫ ꯏꯍꯣ ꯍꯣꯕ ꯉꯝꯈꯩ ꯂꯝ ꯑꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯗ ꯂꯥꯏꯅ ꯊꯣꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯂꯧꯈꯠꯄꯗꯤ ꯑꯣꯏꯕꯗ ꯋꯥꯒꯅꯤ꯫ ꯁꯤꯐꯥꯏꯁꯤꯡꯅ ꯆꯪꯕ ꯉꯝꯗꯕ ꯂꯣꯛꯆꯞ ꯀꯌꯥ ꯑꯃ ꯆꯤꯡꯗꯗꯤ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯂꯩ꯫ ꯃꯁꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯖꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ 15 ꯑꯁꯤꯅ ꯁꯨꯒꯤ ꯏꯟꯒꯗꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯏꯜꯂꯤꯕ꯭ꯔꯥ, ꯃꯁꯤ ꯉꯥꯛꯅ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯁꯨ ꯑꯣꯏ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯃꯁꯤꯒꯤ ꯇꯥꯔꯝꯁ ꯑꯣꯐ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯖꯣꯁꯤꯡ ꯁꯨꯗ ꯂꯩꯕꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯗꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯈꯨꯠ ꯊꯥꯔꯛꯇꯦ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯉꯥꯛꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯨꯀꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯈꯨꯠ ꯊꯥꯗꯕ ꯇꯥꯔꯒꯁꯨ ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯣꯔꯕꯨꯡꯗ ꯂꯥꯛꯈꯤꯕ ꯌꯥꯝꯈ꯭ꯔꯕ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅꯅꯤ ꯃꯗꯨ ꯁꯨꯗ ꯂꯩꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯂꯥꯛꯈ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝꯞꯁꯤꯡ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀ ꯂꯣꯏꯅꯅ ꯂꯣꯟꯁꯤꯟꯃꯤꯟꯅꯒꯗꯕꯅꯤ꯫ ꯗꯕꯜ ꯂꯣꯛ ꯇꯧꯔꯒ ꯊꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨ ꯉꯥꯛꯅ ꯆꯠꯂꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯏꯔꯥꯡ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 10ꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯖꯣꯏꯟ ꯇꯤꯝ ꯑꯃꯅ ꯌꯦꯡꯂꯨꯕꯗ ꯀꯦꯝꯞ ꯈꯔꯗ ꯑꯥꯔꯝꯁ ꯑꯦꯟ ꯑꯦꯃꯨꯅꯦꯁꯟ ꯃꯁꯤꯡ ꯋꯥꯠꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯃꯗꯨꯗꯤ ꯀꯨꯀꯤ ꯖꯣꯁꯤꯡ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯐ꯭ꯔꯤꯗ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯏꯍꯧ ꯑꯗꯨꯗ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯔꯒ ꯃꯤꯌꯥꯝꯕꯨ ꯚꯥꯏꯑꯣꯂꯦꯟ ꯀ꯭ꯂꯥꯁ ꯇꯧꯍꯟꯅꯕ ꯏꯟꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯦꯄꯥꯎꯁꯤꯡꯗ ꯐꯣꯡꯅꯔꯒ ꯂꯥꯛꯂꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯨꯀꯤ ꯖꯣ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯇꯧꯅꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯅꯕ ꯇꯛꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯁꯨꯒꯤ ꯗꯤꯖꯤꯅꯦꯇꯦꯠ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯇꯣꯏꯅ ꯏꯟꯁꯄꯦꯛꯁꯟ ꯇꯧꯕꯤꯅꯕꯁꯨ ꯇꯛꯁꯤꯜꯂꯒ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯏꯔꯥꯡ ꯑꯁꯤꯕు ꯍꯟꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯁꯨ ꯀꯦꯝꯞꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯄꯥꯅꯕ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗ꯭ꯔꯕꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯗꯤ ꯒꯕꯔꯅꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯑꯥꯏꯟꯅ ꯌꯥꯗꯅ ꯂꯧꯈꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯄꯤꯜ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯨꯞ ꯑꯗꯨꯕꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯊꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯦ, ꯊꯤꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯝ-ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯍꯥꯏ ꯔꯦꯡꯀꯤꯡ ꯄ꯭ꯔꯣꯐꯥꯏꯜꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯅꯤ꯫ ꯗ꯭ꯔꯣꯟꯒꯤ ꯑꯦꯔꯤꯌꯟ ꯕꯣꯝꯕꯤꯡ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯊꯣꯛꯈꯤꯕꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯁꯤꯗ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯍꯦꯟꯅꯁꯨ ꯐꯥꯎꯍꯜꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯈ꯭ꯔꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃꯒꯤ ꯂꯩꯍꯧꯕ ꯆꯍꯤꯅ ꯂꯨꯝꯗꯨꯅ ꯆꯠꯆꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯕꯨ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯄꯤꯈꯤ꯫ ꯏꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯖꯕ ꯑꯍꯜ ꯐꯥꯎꯕ ꯐꯃꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯃꯒꯤ ꯊꯥ 9ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯑꯉꯥꯡ 3 ꯑꯃꯗꯤ ꯅꯨꯄꯤ 3 ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯒ ꯊꯅꯝꯕꯗꯒꯤ ꯇꯨꯔꯦꯟꯗ ꯊꯥꯗꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ 6 ꯑꯗꯨ ꯐꯥꯔꯒ ꯄꯨꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ, ꯊꯤꯔꯨꯕꯁꯨ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯌꯦꯡꯊꯣꯛꯂꯒ ꯂꯩꯔꯛꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯅꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯑꯣꯏꯕ ꯋꯦꯄꯟꯁꯤꯡ ꯑꯁꯤꯕꯨꯗꯤ
खंगसिनदना लैबगुमना उरी किलोमीटर 7-9 साना चटपा शक्ति लैख्रबा टॉप फाउबा कापसिलकपा तारगसु मदुगी मरिक चुम्बा वा अमतसु फोंगलकपा थेंगनद्री मखोइना टॉप मिसाइलना कापतुना अहल अमसु हाटखिबा कया अमना सोहनखिबा अदुसु युम मदु मणिपुरगी इहान हानबा चीफ मिनिस्टर ओइरंबा इमुंग अदुनी VIP अमगी मयुमदा फाउबा लांदारकपदा लैंगाकना करिसु तौबा ngamdana लागली मतौ असुम तौना गवर्नरगी याथंग अदुबु कुकी जो सिंगसिना सिंगनरी मखोइना खुलाई सिंग अदुबु पिखलकनी हाइबदी थाजबा ngamde मसिगी मरमदी लान असिदा इंडियागी जियोपॉलिटिक्स अमदे सिन कुकी जोगी जियोपॉलिटिक्स अनि असि अदुकी मतिक मरी लैनै मसिगी मनुंग चल्ली मणिपुर असिदा कुकी जो सिंगसिना हौरिबा लान असि म्यांमार असि मरु ओइबा फैक्टर अमा ओइ इंडिया का हेक युमथंगनरिबा लेबाक म्यांमार दा चाइना की प्राइवेट लानमी कयामा थाजिनदुना म्यांमार दा लेबा चाइना की प्रोजेक्ट कयामा संगमा होनखिबदा इंडिया ना मसिदा तुमिना खक येंगथोकलगा लैथोकपा ngamgani हाइबसिदि थाजदे चाइना ना मरु ओइना ख्वाइदगी पैसा चाउना थाजरगा सेमलिबा म्यांमार की क्वाक्यू पोर्ट गैस अमदि ऑयल पाइपलाइन की मरु ओइबा इंस्टॉलेशन पुंबा लैरिबा असि म्यांमार की रखिन स्टेट ता अराकान आर्मी ना मपुंग फाना पाइसिनबा कन्ना होटनरी सिटवे पोर्ट याउना कलादान प्रोजेक्ट अराकान आर्मीना अयतप अमत पीद्रिबा असिगी मरुमदा मसक्ति उदबा अकनबा फोर्स अमगी थविनसिन याउरमलोय हाइनिंगाय सु लैते मसिदा म्यांमार गी सिन आर्म ग्रुप सिंगदुगा इंडिया ना म्यांमार दा चाइना गी ग्रोइंग इन्फ्लुएंस असि थेंगनबा ngamnabagi damakta मसिबु होनबदा सतमिनदबा यादबदगी तंगाय फदबा सु लैरे मरमदुना सिनगी डिसेंडेंट ओइरिबा मणिपुर गी कुकी जो सिंगसिना मणिपुर असिदा मखल मखा कयागी टेरोरिस्ट की थवोंग सिंगसी तौबा तारगसु इंडिया लेगाकनदी मखोइबु टेरोरिस्ट अमनी हाइबसु ngamdri याद्री पिकलिबा थानि पान खक्त ngairiba angang phawwa pharaga nongmaina kaptuna hatlaba matungda barak turenda thadaraklaba phawbada tamthikraba thawang kaya ama chatarakliba asi phawbada kuki jo militant singasibu terrorist amani haina hainingdriba asi India na terrorist ki anauba definition amasu irabra haibasu singnai मतौ असुम तौना थोकलिबा इरांग असिगा कुकी जो आर्म ग्रुप सिंग असिगा मरी लैनै पोपी थारिबा असि आर्म लैनबनी हाइबदु यामना मयक सेंगना खंगनबता नतना हंदकता पोपी थारिबा फार्मर सिंग अदुना सुद लैरिबा कुकी जो ऑर्गेनाइजेशन अमदा कानी किलोग्राम अममम रॉयल्टी ओइना पिखलकनबा सुरुचानपुरदा ऑर्डर थोखिबा सु लैख्रबनी हिस्टोरिकली ओइना ड्रग की ट्रेड का आर्म की ट्रेड का मरी यामना लैनै हाइबा तारगसु इंडिया लेंगाकना मणिपुर की मतंग असिदा तुमिन्ना लैसिनरी मसिदा मियामनदी इंडिया लेंगाका कुकी खुलाई पाइबा सिंग असिगा लैनरिबा मरी असिदा चिंगनबा पोई असुमना म्यांमार असिदा थोकलिबा तंगदु लैतादबा फिबम असिदा लैबाक मनुंगी इरांगिसु नत्रे चाइनाना खुलाई पाइदुना लान हौरिबा सिंग अमदी मिलिटरी जुंता अनिमक्ता तुंगसिनदुना बैलेंसिंग सानरी अमुक्सु रशिया हाइरिबा लैबाक असि म्यांमार की ओइना प्राइमरी आर्म सप्लायर नि मदुता नतना ख्वाइदगी चाउबा मिलिटरी हार्डवेयर सप्लायर सु ओइरी डिप्लोमेटिक की सपोर्ट सु पीरी मतौ असुम तौना सुपर पावर ओइरिबा लैबाक चाइना अमदी रशिया लैबाक अनि असिना म्यांमार हाइरिबा लैबाक असिदा चंगसिलकपदा करमना इंडिया ना तुमिन्ना येंगथोकलगा लैबा ngamgani मरमदुना चुनबा मखलगी लालोंग कया अमसु इंडिया ना सु तौबा मथौ ताबन अमुक्सु चाइना ना म्यांमार दा वेस्टर्न कंट्री सिंगी मतेंग अमता संगंदना अकनबा इंस्ट्रक्शन पीरिबा सिगी नुंगी ओइबा वहन थोकसु लैबा ताबनी नकन अमरोमदा USA नसु सुपर पावर अहुम मसिबु येंगसिनबा ngamba खोंगदाफम अमा लमदम मसिदा थीरगसु लागली अदुबु मदु इंडिया गा चटमिनबा सुनत्रि मरम मसिना म्यांमार गी लमदम मसिदा कोल वार अमगी सकलोनगी मम्मी अमसु तारी मतौ असुम तौना ख्वाइदगी चाउबा अरोनबा मुक्नबा अमा म्यांमार हाइरिबा लैबाक असिदा लैरकपा असिगी सैथेंग अदु मतम कुइना सेक्सिनदना लाखरबा लैंगाकी खुदोंचाबा अदु लौदुना मणिपुर असिदा इनिल फंगमनी करप्शन ख्वाइदगी वांगबा मणिपुर असिदा म्यांमार गी सिनसिंग अमदी मखोइगी मचा मसु ओइरिबा कुकी जो सिंग असिना खुदोंचाबा खुदिमक असि फंगबा मफम अमा ओइना समगतपा हौरखिबनी सेंजा थुमजा अमदी असोनबा लैंगाकना मणिपुर असिबु इरांगी मकोन ओहेलखिबनी मतौ असुम तौना गवर्नरना लौरिबा खोंथांग असि अचुमबदी ओइ हाइबबु मरम मयाम असिना खुलाइसिंग लौसिनबा खक्तंगना इरांग असि लाक्सिनबा ngamgani हाइबसिदि थाजदे खक ओइथोकलोय हाइजनिंगी।